Makha tarakpa update Kuki Militant chamapan changkhibagi khudam changdam phangba leite miyamna tonga da thajabiganu Kuldeep Myanmar romdagi ningthina train tawraba Kuki khulai paiba Kuki Militant chamapan changsin khibaga loinana tha sigi kungani panda maitai de attack tawrakpa yai haiba wafam tongan mafamdagi phongdong narakliba wafamgi matangda Manipur lengaki security advisor Kuldeep Singh amadi Manipur police ki DGP Rajiv Singh anigi maikai digi wafam khara phongdorakli security advisor amadi DGP anina punna khuyek piduna ngarang thadorakpa cherol amagi matung ina Kuki Militant chamapan gi input ase tongan ba maikai digi verified tawre adum oinama Kuki Militant chamapan changkhibagi wafam asigi khudam changdam leite maram aduna housingmaki oinadi wafam asida thajaningai oidri adum oinamang mafam singda deploy tawriba security force singna akanba mawong section tharang lokhatuna miyamgi lanthum amadi punsi ngak senaba honari haina cherol aduna khangalagli loinana toknga da thajadana basu cherol adu Khangalagli team deploy tawragani Kuki Millitants singna Imphal West ki kautrukta thasigi amada drone attack chathabadagi nupi ama laikhidaba amade so open yaukhiba thodok matung makhatana Chingkhong Chingyagi area singna drone attack chathanabagi thawong kya leptana chatharibasi thingnaba Manipur police ki oina anti drone tara gun lainaba process tawkhre masigi mathakda chinggi awangba mafam singna drone hunting team singsu deploy tawnaba tharang tawre Manipur police ki anaw khongthang asi handakta Kuki Millitants singi drone attack thingnaba 7.62 mm MMG MK2A1 rifle kun amasung Casper bulletproof gari kun laikhraba matungdani intelligence source ki pauna haribana Imphal West ki kautrukta Kuki Millitants singna drone attack chathaduna misi mina nangkraba matungda hojik sumakhatana drone threat hengalagli thodo adugi matungda Kuki Millitants singna chatharakhiba drone threat kutara manga Assam Rifles na neutralize tawkhre masina maram oiraga Assam Rifles ki maikai dagi war zone area singda kilometer nipan cover tawba ngamba anti drone jammer ahum install tawkhre CRPF ki oinasu anti drone jammer sing install tawnaba yamna kana thaurang tawri aduba Assam Rifles ki mahut sinduna Manipur da lakhiba CRPF ki team aduna advance oina anti drone gun singsu loina rakhibani intelligence report asina makhatana haribana Myanmar dagi jungle welfare rocket attack amasung drone welfare gi maramda ningthina train tarba Kuki Militant chamapan unit amamamda kader kunthra gi strength Oiba khutpu ama state asida maikai kaya dagi changsilaktuna attack chatharakpa yai haibagi akhanaba paw leibana police department ki maikai dagi district singi SP singda mikhup nahum singnaba khangan crime masagi mathakta region asida drone threat hengalakpagi Manipur police ki maikai dagi anti drone gun tara lainaba warep adu laukhibani Kuki insurgents sing Myanmar dagi changsilakani haibagi intelligence report asida yumpham oiraga handakta su state government amasung security force anigi marakta high level meeting kaya pangthoktuna anauba strategy kaya yadkhre state security advisor Kuldeep ki maikai dagi su district singi SP singda mikum nahom singna lainaba khangan kre Kuki Millitants singi maikai dagi drone attack asi chingi area singda chatharakpa yai haibagi akhanaba report lay maramaduna CRPF amasung Assam Rifles ki oina hojik deploy tawriba anti drone system asigi mathakta ahenba anti drone system kaya ama deploy tawduna hena mapangal kalhanna honari Kukisingna drone bombing gi akiba kaya pirakliba si yenglaga Manipur police ki maikai dagi drone prone area singda security ki mapangal kalhanna ahenba anti drone gun asilainaba state home department ta khangalakibani haukiban numit kharani asida security force na state asigi tongan mafam singda ain kaina operate tawramba masing yamlaba drone sing kapthakre Manipur police ki anauba anti drone system asina state defense ki hena mapangal kalhalagani masigi mathakta drone threat sing asi thengnanaba special team sing train tawragani system asina yeknabagi drone sing detect tawba ngamba sensor sing yawbuga loinana drone sing adu kapthaba natraga mafam aduda changlakta bagi sakti sing yauri Manipur police ki maikai degi makhata na defense strategy da hena mapangal kalhannaba specialized drone hunting team semnaba tharang tawre hariba team sing asi chingi region sing da maru oina khudong thiningai oiba jaga sing da deploy tawduna drone sing adu belly da natraga drone bomb sing adu thadaduna amangata thoandringai mamangda detect tawnaba amasung neutralize tawragani specialized team asi drone intercept tawnaba amasung control tawnabagi matangda Assam Rifles amasung paramilitary force singdagi mapung faba training lawgani hairi